ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯞꯀꯟꯕꯤ ꯂꯩꯁꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯥꯟꯇꯤꯔꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯧꯕ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯇꯣꯝꯕꯤ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯣꯏꯕꯤ ꯀꯧꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯌꯥꯝꯅ ꯀꯦꯁꯟꯅꯕꯤ ꯀꯞꯀꯟꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ, ꯇꯣꯝꯕꯤꯗꯨ ꯁꯨꯃꯥꯡꯗ ꯑꯦꯟꯁꯥꯡ ꯃꯟꯗꯨꯅ ꯂꯩ꯫ ꯃꯄꯨꯔꯣꯏꯕ ꯊꯧꯕꯁꯨ ꯁꯨꯃꯥꯡꯗꯨꯗ ꯄꯩꯌꯥ ꯈꯔ ꯁꯤꯔꯗꯨꯅ ꯂꯩ꯫ ꯊꯧꯕꯅ, "ꯍꯪꯒꯥꯝ ꯃꯜꯂꯤꯗꯨꯕꯨ ꯊꯣꯡꯒꯦ ꯍꯥꯏꯔꯣ?" "ꯍꯣꯏ, ꯍꯪꯒꯥꯝꯁꯦ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯒꯦ꯫ ꯑꯇꯣꯞꯄꯗꯤ ꯑꯝꯇ ꯇꯧꯔꯔꯣꯏꯗꯕ? ꯊꯣꯏꯗꯤꯡ ꯑꯃ ꯁꯨꯔꯒꯦ꯫ ꯑꯗꯨꯗꯤ ꯆꯥꯟꯅꯔꯅꯤ꯫ ꯊꯣꯏꯗꯤꯡ ꯁꯨꯕ ꯆꯥꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯀꯨꯏꯔꯦ꯫ ꯌꯥꯝꯅ ꯆꯥꯁꯤꯟꯕꯁꯨ ꯐꯠꯇꯕꯅꯤ, ꯈꯣꯡ ꯍꯥꯝꯗꯕꯅꯤ꯫ ꯍꯣꯏ, ꯌꯥꯝꯅꯒ ꯁꯨꯔꯣꯏꯗ ꯑꯩꯁꯨ꯫ ꯉꯁꯤ ꯃꯔꯨꯞ ꯇꯥꯔꯝꯒꯅꯤꯅꯦꯍꯦ꯫ ꯇꯥꯏꯌꯦ꯫ ꯃꯗꯨꯒꯤ ꯃꯔꯨꯞꯇꯨꯃꯅꯦ ꯁꯨꯛꯐꯥꯎ ꯍꯦꯛ ꯐꯥꯎꯗꯦ꯫ ꯐꯥꯎꯔꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ꯫ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯗꯥꯎꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ꯫ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯁꯦ ꯃꯔꯨꯞ ꯐꯥꯎꯕꯗ ꯐꯥꯎꯒꯜꯂꯤ ꯍꯥꯏꯗꯅ ꯃꯃꯤꯡ ꯆꯠꯂꯝꯂꯤꯕꯅꯤ꯫ ꯑꯗꯨꯅꯤꯅꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ, ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ꯫ ꯍꯣꯔꯦꯟꯗꯤꯅꯦ ꯂꯥꯏꯒ ꯐꯖꯅ ꯈꯨꯔꯨꯝꯃꯒ ꯆꯠꯄ ꯇꯥꯔꯦ, ꯐꯥꯎꯕꯤꯔꯛꯑꯣ ꯍꯥꯏꯗꯅ꯫ ꯃꯗꯨꯅꯒ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦꯗ꯫ ꯑꯣꯏꯗ꯭ꯔꯒ ꯑꯣꯏꯗ꯭ꯔꯦꯗꯅ꯫ ꯍꯣꯏꯗ, ꯐꯥꯎꯅꯤꯡꯀꯥꯟꯗ ꯃꯥꯏꯅ ꯐꯥꯎꯖꯔꯛꯑꯁꯅꯤ꯫ ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯈꯟꯇꯣꯛꯄ ꯇꯥꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯁꯨ ꯂꯥꯏꯒꯤ ꯀꯣꯜꯂꯤꯛ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯃꯥꯡꯗ ꯗꯨꯛ ꯊꯥꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯂꯥꯏꯒꯤ ꯀꯣꯟꯁꯤꯡ ꯑꯗꯨ ꯁꯣꯏꯕꯗꯒꯤ ꯃꯈꯥꯗ ꯂꯣꯏꯅ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯄꯥ ꯊꯧꯕꯅ, "ꯍꯩꯃꯥ, ꯀꯩꯗꯧꯔꯤꯕ ꯇꯧꯔꯤꯗꯨꯅ?" ꯃꯃꯥ ꯇꯣꯝꯕꯤꯅ ꯑꯃꯨꯛ, "ꯊꯕꯛ ꯇꯧꯕꯗ ꯊꯔꯦꯛ ꯐꯖꯅ ꯌꯦꯡꯉꯒ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ?" "ꯁꯤꯕꯨ ꯑꯩꯅꯔꯣ? ꯁꯣꯏꯕꯁꯤꯕꯨ ꯑꯩꯅꯗꯧꯅ? ꯅꯪꯅ ꯅꯠꯇ꯭ꯔꯗꯤ ꯑꯗꯣ ꯑꯩꯅꯔꯣ? ꯃꯆꯤꯟꯁꯦ ꯈꯨꯝꯗꯣꯏꯒꯤ ꯍꯦꯛ ꯇꯧꯔꯒ ꯂꯩꯔꯗꯅ. ꯍꯦꯛ ꯇꯧꯕꯒ ꯉꯥꯡꯗꯣꯏꯗ ꯇꯧꯔꯒ ꯂꯩꯔꯗꯅ. ꯍꯩꯃꯥ, ꯉꯥꯡꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣ? ꯅꯪꯕꯨ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯅꯊ꯭ꯋꯥꯏ ꯌꯥꯎꯅ ꯇꯧꯕ꯭ꯔꯣ? ꯇꯟꯗꯦ ꯃꯥꯟꯗꯦ. ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯁꯣꯏꯕ ꯇꯥꯕ. ꯅꯣꯡ ꯐꯥꯗꯣꯛ ꯁꯣꯏꯕꯒ ꯅꯠꯇꯦ, ꯑꯗꯨꯝ ꯇꯣꯏꯔꯕꯅꯤ. ꯏꯃꯥꯅ ꯌꯥꯝ ꯉꯥꯡꯖꯅꯤꯡꯕꯗꯨꯗꯅꯦ ꯇꯧꯔꯛꯏꯕ ꯁꯨꯃꯥꯏꯅ." ꯃꯆꯤꯟꯁꯤꯗ ꯍꯦꯛ ꯊꯥꯖꯤꯟꯕ. ꯌꯥꯔꯦ ꯑꯌꯨꯛꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯅꯔꯣ. ꯊꯣꯏꯕꯤ, ꯅꯪꯁꯨ ꯑꯃꯨꯛ ꯅꯧꯅ ꯀꯣꯟꯁꯤꯡ ꯑꯁꯦ ꯄꯨꯈ꯭ꯔꯤꯗ ꯆꯥꯝꯊꯣꯛꯎꯔꯣ. ꯑꯗꯨꯅꯦ, ꯁꯨꯃꯥꯏꯅ ꯐꯖꯅ ꯍꯥꯏꯕ ꯌꯥꯕꯁꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯉꯥꯡꯖꯅꯤꯡꯃꯟꯕ. ꯉꯥꯡꯗꯗꯤ ꯀꯩꯅꯣ, ꯅꯑꯣꯡꯗꯨꯗ ꯉꯥꯡꯕ ꯇꯥꯕ. ꯇꯧꯔꯣꯏ ꯑꯝꯇ." ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯆꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯃꯥ ꯇꯣꯝꯕꯤ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ. "ꯇꯧꯁꯤꯟꯅꯔꯒ ꯁꯥꯎꯖꯤꯟꯅꯔꯒ ꯆꯪꯈꯤꯕ ꯌꯥꯔꯣꯏ. ꯌꯥꯝ ꯊꯨꯅ ꯊꯣꯔꯛꯎꯀꯣ." "ꯌꯥꯔꯦꯗ ꯃꯃꯥ." "ꯀꯔꯤꯒꯤ ꯌꯥꯕꯅꯣ? ꯅꯪꯁꯨ ꯅꯤꯡꯊꯤꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ, ꯍꯥꯟꯅ ꯍꯦꯛꯇ ꯆꯩꯕꯤ." "ꯆꯩꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯈꯣꯏ ꯕꯕꯥ? ꯑꯉꯥꯡꯁꯦ ꯅꯣꯡꯃꯇ ꯊꯕꯛ ꯇꯧꯕꯗ ꯃꯄꯨꯛꯅꯤꯡ ꯆꯪꯗꯕꯅꯤ. ꯑꯩꯈꯣꯏꯅ ꯍꯥꯏꯕꯒꯤ ꯇꯧꯗ ꯌꯥꯗꯗꯨꯅ ꯇꯧꯔꯤꯕ. ꯃꯄꯨꯛꯅꯤꯡ ꯆꯪꯕ, ꯃꯊ꯭ꯋꯥꯏ ꯆꯪꯅ ꯇꯧ ꯍꯥꯏꯕꯗꯅꯦ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤ." ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯞꯄꯒ ꯂꯩꯔꯝꯃꯅꯤꯕꯁꯦ. "ꯀꯔꯤꯒꯤ ꯀꯞꯄ? ꯐꯨꯔꯒ ꯐꯒꯗꯕꯅꯤ." "ꯑꯌꯨꯛꯁꯤꯗ ꯇꯥꯅꯤꯡꯗꯦꯀꯣ, ꯅꯤꯡꯊꯤ ꯍꯥꯏꯅꯣ. ꯃꯥꯕꯨ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯁꯤꯗ ꯀꯦꯁꯤꯟꯅꯕ, ꯀꯞꯁꯤꯟꯅꯕ ꯃꯇꯝꯂꯣ? ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯀꯦꯗꯅ ꯀꯅꯥꯗ ꯀꯦꯗꯣꯏꯅꯣ? ꯑꯗꯨ ꯑꯣꯏꯔꯁꯨꯅꯦ ꯍꯦꯟꯃꯜꯂꯤ. ꯅꯪꯁꯨ ꯅꯆꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ." "ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯄꯣꯛꯏꯅꯤꯗꯅ." ꯇꯣꯝꯕꯤ ꯏꯃꯨꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯎꯏ. "ꯊꯣꯔꯛꯇ꯭ꯔꯤꯕꯣ ꯅꯪꯕꯣ?" "ꯌꯥꯔꯦꯅꯦꯍꯦ, ꯃꯥꯟꯅꯔꯨꯔꯅꯨꯗ. ꯀꯌꯥꯗ ꯑꯅꯝ ꯀꯜꯂꯤꯅꯣꯕ ꯌꯦꯡꯉꯣ." "ꯑꯗꯨꯕꯨꯗꯤ ꯅꯪꯁꯨ ꯑꯅꯝ ꯐꯖꯅ ꯀꯟꯕꯅꯤ. ꯑꯩꯅ ꯀꯟꯕꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ, ꯃꯥꯅ ꯀꯜꯂꯤꯁꯤꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯕ ꯅꯠꯇꯦ. ꯆꯩ ꯅꯤꯔꯤꯅꯤ ꯃꯥꯒꯤꯁꯦ. ꯆꯩ, ꯈꯪꯉꯕ? ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ." ꯇꯣꯝꯕꯤ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ. ꯊꯧꯕ ꯄꯩꯌꯥꯗꯨ ꯁꯤꯅ. "ꯑꯃꯨꯛ ꯈꯟꯅꯔꯛꯑꯅꯤꯅꯦ ꯑꯅꯤꯁꯦ. ꯄꯦꯜꯂꯕꯅꯤꯗ ꯑꯩꯗꯤ." ꯇꯣꯝꯕꯤ ꯃꯥꯅ ꯃꯅꯨꯡꯗ ꯆꯪꯂꯛꯄꯗ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯗꯨ ꯐꯃꯨꯡꯗ ꯐꯝꯂꯒ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯁꯥꯎꯅ, "ꯀꯅꯥꯅ ꯐꯨꯒꯦ ꯅꯪꯅ ꯀꯞꯄꯤꯗꯣ, ꯍꯥ?" ꯊꯣꯏꯕꯤ ꯈꯨꯝꯗꯦ, ꯀꯞꯇꯨꯅ ꯂꯩ. "ꯀꯅꯥꯅ ꯐꯨꯒꯦ ꯍꯥꯏꯕ ꯅꯪꯅ ꯀꯞꯄꯤꯗꯣ? ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯈꯤꯕꯁꯨ ꯅꯠꯇꯦ. ꯀꯩꯅꯣꯝꯇ ꯍꯥꯏꯕꯒꯤꯁꯨ ꯍꯦꯛꯇ ꯀꯞ, ꯀꯩꯅꯣꯝ ꯇꯧꯕꯒꯤꯁꯨ ꯍꯦꯛꯇ ꯀꯞ."
ꯀꯞꯄꯒ ꯊꯕꯛ ꯇꯧꯔꯔꯣꯏ ꯁꯤꯔꯣ ꯅꯪꯒꯤꯁꯦ ꯂꯥꯎ 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 ꯌꯥꯝ ꯊꯨꯅ ꯇꯧꯔꯝꯃꯤꯗꯣ ꯂꯣꯏꯁꯤꯜꯂꯨ ꯂꯥꯎ ꯊꯣꯏꯕꯤ ꯁꯥꯎꯅ ꯑꯩꯗꯤ ꯁꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯣꯏꯅ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯂꯣꯏꯁꯤꯜꯂꯣꯏꯕ ꯑꯩꯗꯤ ꯀꯩꯅꯣ ꯅꯪꯕꯣ ꯈꯤꯇꯪ ꯉꯥꯡꯕ ꯐꯥꯎꯕ ꯌꯥꯗꯕ꯭ꯔꯥꯕ ꯑꯩꯁꯦ ꯏꯃꯥꯅ ꯄꯣꯛꯄ ꯃꯆꯥ ꯑꯣꯏꯔꯝꯃꯣꯏ ꯑꯩ ꯈꯪꯉꯦ ꯑꯣ ꯅꯪꯗꯤ ꯑꯩꯅ ꯄꯣꯛꯄ ꯏꯆꯥ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯅ ꯄꯣꯛꯄ ꯑꯣꯏꯗꯣꯏꯕ ꯅꯄꯥꯅ ꯄꯣꯛꯄ ꯑꯣꯏꯗꯣꯏꯔో ꯑꯌꯣꯛꯄ ꯃꯆꯥ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯩ ꯈꯪꯉꯦꯕ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯉꯣꯟꯗ ꯊꯤꯅ ꯊꯤꯅ ꯉꯥꯡꯉꯤꯗꯣ ꯅꯠꯇꯦ ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯀꯌꯥꯝ ꯊꯤꯅ ꯉꯥꯡꯈ꯭ꯔꯒꯦ ꯏꯃꯥꯗꯤꯅꯦ ꯅꯁꯥꯅ ꯉꯥꯡꯖꯕ ꯑꯣꯏꯕꯅꯤꯅ ꯀꯌꯥꯝ ꯊꯤꯅ ꯉꯥꯡꯉꯦ ꯍꯥꯏꯕ ꯈꯪꯉꯝꯃꯔꯣꯏꯌꯦ ꯃꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯏꯃꯥꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯗꯧꯅ ꯍꯣ ꯑꯩꯅ ꯁꯣꯏꯕꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯅꯪꯅ ꯁꯣꯏꯕꯅꯅꯦ ꯇꯣꯏꯃꯜꯂꯕ ꯑꯗꯣ ꯁꯤꯕꯨ ꯑꯩꯅ ꯁꯣꯏꯒꯦꯅ ꯁꯣꯏꯕ꯭ꯔꯕ ꯑꯩꯅ ꯁꯣꯏꯔꯣꯏꯅ ꯁꯣꯏꯍꯟꯕꯩ ꯃꯑꯣꯡꯂꯕ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯃꯀꯣꯛꯁꯤꯗ ꯑꯝꯇ ꯂꯧꯁꯤꯟꯗꯦꯕ ꯇꯥꯅꯤꯡꯗꯦ ꯑꯝꯇ ꯃꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡꯗꯨꯗ ꯇꯣꯝꯕꯤ ꯈꯔ ꯇꯞꯊꯔꯒ ꯌꯥꯔꯦꯁꯦ ꯏꯃꯥ ꯀꯔꯤꯝꯇ ꯍꯥꯏꯔꯔꯣꯏ ꯁꯦ ꯆꯥꯏꯔꯤꯁꯦ ꯂꯣꯏꯁꯤꯜꯂꯨ ꯂꯥꯛꯑꯣ ꯉꯝꯃꯣꯏ ꯑꯩ ꯉꯝꯃꯣꯏ ꯏꯃꯥ ꯅꯣꯏꯅ ꯂꯣꯏꯁꯤꯜꯂꯨ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯇꯣꯝꯕꯤ ꯁꯥꯎꯅ ꯅꯪ ꯑꯃꯅꯦ ꯈꯔ ꯍꯦꯟꯃꯜꯂꯕꯅꯤꯀꯣ ꯅꯪ ꯅꯁꯝꯗꯣ ꯂꯣꯏꯅ ꯐꯣꯏꯗꯠꯄ ꯅꯪ ꯍꯦꯛ ꯐꯣꯏꯔꯣ ꯂꯣꯏꯅ ꯍꯦꯛ ꯐꯣꯏꯔꯣ ꯍꯩ ꯅꯆꯤꯟꯒꯥꯗꯣ ꯈꯨꯝꯃꯛꯀꯅꯨ ꯅꯪ ꯐꯃꯨꯡꯗꯨꯗ ꯅꯝꯁꯤꯜꯂꯒ ꯐꯨꯗꯖꯔꯛꯆꯅꯤ ꯅꯪ ꯇꯣꯝꯕꯤ ꯁꯥꯎꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯄꯨꯔꯣꯏꯕ ꯊꯧꯕꯅ ꯑꯣꯏꯔꯝꯃꯔꯣꯏꯅꯦ ꯅꯆꯥꯅꯨꯄꯤꯗꯨꯗ ꯅꯪꯅ ꯑꯩꯅꯦ ꯐꯨꯅꯤꯡꯕꯅ ꯈꯨꯠꯁꯦ ꯃꯔꯦꯡ ꯆꯠꯂꯕꯅꯤ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯁꯤꯗ ꯐꯨꯕ ꯌꯥꯕ꯭ꯔꯁꯨ ꯅꯠꯇꯦ ꯋꯥꯍꯩꯁꯤꯅ ꯍꯥꯏꯕꯗꯁꯨ ꯂꯧꯁꯤꯟꯕ ꯉꯝꯗꯦ ꯑꯩ ꯏꯇꯣꯝꯇ ꯁꯥꯎꯅꯤꯡꯉꯒ ꯇꯣꯛꯑꯦ ꯇꯧꯔꯤꯁꯦ ꯅꯠꯇꯦ ꯃꯥꯕꯨ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯍꯧꯒꯦ ꯀꯩꯗꯧꯅꯤ ꯀꯞꯍꯧꯏ ꯍꯩꯃꯥ ꯈꯔ ꯊꯦꯝꯕꯤꯔꯝꯃꯨ ꯌꯥꯗ꯭ꯔꯣ ꯀꯩꯗꯧꯕꯒꯤ ꯊꯦꯝꯗꯣꯏꯕ ꯃꯥꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯅꯠꯇꯦ ꯃꯈꯣꯏ ꯕꯕꯥ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯗ ꯃꯆꯤꯟꯅ ꯃꯆꯤꯟ ꯀꯜꯂꯤꯕ ꯈꯨꯝꯕ ꯑꯃꯗꯤ ꯌꯥꯝ ꯍꯩꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯐꯩ ꯏꯆꯥꯅꯤꯅ ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯜꯂꯒ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯥꯒꯤ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤꯅꯦ ꯃꯌꯨꯝ ꯄꯥꯟꯕꯗ ꯑꯁꯨꯃꯥꯏꯅ ꯇꯧꯕꯁꯨ ꯌꯥꯔꯣꯏ ꯉꯟꯇꯥꯅ ꯃꯄꯥꯝꯗ ꯍꯜꯂꯛꯑꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦ ꯍꯦꯔꯥ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯒꯅꯨ ꯑꯣ ꯄꯥꯈꯠꯂꯛꯑꯕꯅꯤ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯃꯌꯨꯝ ꯄꯥꯜꯂꯒ ꯐꯔꯛꯄꯁꯨ ꯌꯥꯏꯗ ꯀꯗꯥꯏꯗꯒꯤ ꯐꯔꯛꯇꯣꯏꯅꯣ ꯍꯩꯅꯈꯤꯕ ꯊꯕꯛ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯌꯥꯗꯕꯅꯤ ꯈꯪꯗꯦꯗ ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯉꯥꯏꯔꯤꯁꯦ ꯐꯨꯗꯤ ꯐꯨꯅꯤꯡꯈ꯭ꯔꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯌꯥꯔꯦ ꯆꯥꯛꯇꯣ ꯑꯝꯇ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯔꯣ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯑꯩ ꯍꯣꯏ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯇꯧꯔꯨꯔꯣ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯇꯣꯝꯕꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯤ ꯁꯥꯗꯨꯅ ꯂꯩ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯅ ꯂꯣꯏꯁꯤꯟꯗꯨꯅ ꯃꯁꯥ ꯅꯥꯟꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯐꯤꯁꯦ ꯉꯥꯏꯍꯥꯛꯇ ꯁꯥꯔꯨ ꯂꯥꯎ ꯍꯥꯏꯔꯒ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯂꯥꯡꯗ ꯅꯣꯏꯗ ꯆꯠꯂꯨꯒꯦ ꯃꯣꯏꯗꯗꯤ ꯀꯩꯗꯧꯕ ꯀꯩ ꯊꯕꯛ ꯂꯩꯒꯦ ꯃꯥꯅ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯍꯩꯃꯥ ꯐꯤꯁꯤ ꯃꯤꯒꯤ ꯍꯌꯦꯡ ꯅꯪꯅꯅꯕ ꯄꯤꯗꯣꯏꯅꯤ ꯍꯣꯏ ꯕꯥ ꯑꯩ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯁꯥꯒꯦꯕ ꯉꯥꯏꯈꯣ ꯑꯗꯨꯗꯤꯅꯦ ꯃꯔꯨꯞ ꯄꯩꯁꯥ ꯄꯨꯈꯣ ꯀꯅꯥꯒꯤꯅꯣ ꯑꯋꯥꯡꯒꯤ ꯅꯅꯦ ꯍꯣꯏꯒꯤ ꯍꯣꯏ ꯇꯣꯝꯕꯤ ꯃꯅꯨꯡꯗ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯆꯪꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯁꯦ ꯑꯣꯠꯄ ꯈꯣꯠꯄ ꯂꯣꯏꯅ ꯌꯥꯎꯔꯛꯀꯗꯕꯅꯤꯀோ ꯌꯥꯎꯔꯛꯀꯦ ꯐꯥꯎꯍꯜꯂꯛꯎꯀꯣ ꯏꯁ ꯐꯥꯎꯍꯟꯕꯁꯤꯕꯨ ꯑꯩꯅ ꯉꯝꯕꯩ ꯃꯑꯣꯡꯗ ꯈꯪꯗꯦ ꯐꯥꯎꯍꯜꯂꯛꯎ ꯍꯣꯏ ꯊꯣꯏꯕꯤꯁꯨ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯂꯥꯛꯏ ꯂꯥꯡꯂꯦꯟ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤꯅ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯁꯤꯟꯕꯒ ꯂꯣꯏꯔꯝꯗꯦꯅꯦ ꯑꯁ ꯌꯥꯗꯗꯣꯏꯅꯤ ꯏꯕꯦꯝꯃ ꯏꯃꯥ ꯍꯣꯏ ꯂꯧꯕꯨꯛ ꯆꯠꯊꯣꯛꯈꯤꯗꯅ ꯏꯃꯨꯡ ꯂꯣꯏꯅ ꯂꯣꯏꯁꯜꯂꯝꯃꯤꯅꯦ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯂꯣꯏꯁꯤꯟꯕ ꯇꯜꯂꯦꯅ ꯃꯤꯒꯤ ꯂꯧꯕꯨꯛꯂꯣ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯅꯤ ꯑꯣ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ ꯊꯣꯏꯕꯤꯅ ꯃꯔꯨꯞ ꯍꯥꯟꯅ ꯑꯣꯠꯄ ꯌꯥꯎꯔꯨꯁꯦ ꯃꯔꯨꯞ ꯄꯨꯡ ꯇꯥꯔꯦꯕ ꯇꯥ ꯊꯣꯏꯕ ꯉꯥꯏꯔꯒ ꯂꯩꯔꯝꯃꯣꯏꯗ꯭ꯔꯣ ꯉꯥꯏꯍꯥꯛ ꯉꯥꯏꯖꯔꯁꯅꯨ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯍꯨꯟꯕꯗꯣ ꯅꯪꯂꯔꯣꯏꯕ ꯀꯥꯏꯗꯒꯤ ꯃꯔꯨꯞꯅꯣ ꯑꯗꯨꯅ ꯑꯃꯨꯛ
ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯎꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯣꯠꯐꯝ ꯑꯗꯨꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯔꯨꯞ ꯑꯣꯠꯄꯗ ꯐꯥꯎꯔꯝꯃꯤ꯫ ꯃꯗꯥꯎ ꯌꯥꯕꯅ ꯃꯔꯨꯞꯇꯨ ꯊꯣꯏꯕꯤ ꯍꯣꯏꯗ ꯐꯥꯎꯔꯝꯃꯤ꯫ ꯍꯔꯥꯎ ꯍꯔꯥꯎ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯔꯨꯞ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯊꯣꯏꯕꯤꯅ "ꯑꯩꯈꯣꯏ ꯃꯥꯅ ꯉꯁꯥꯏꯅꯦ ꯐꯥꯎꯍꯜꯂꯛꯑꯣ ꯍꯥꯏꯔꯛꯏꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯆꯞ ꯆꯥꯅ ꯐꯥꯎꯔꯕ?" "ꯌꯥꯝ ꯍꯔꯥꯎꯕꯩ ꯋꯥꯅꯤ, ꯅꯪꯗꯤ ꯍꯔꯥꯎꯗ꯭ꯔꯣ?" "ꯑꯩꯒꯤ ꯅꯠꯇꯕꯅꯤꯅ ꯌꯥꯝꯗꯤ ꯍꯔꯥꯎꯗꯦ, ꯑꯗꯣ ꯈꯔꯗꯤ ꯍꯔꯥꯎꯏ." ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯅꯨꯄꯥ ꯎꯅꯕ ꯂꯥꯛꯏ꯫ ꯊꯣꯏꯕꯤꯒꯤ ꯅꯨꯄꯥ ꯎꯅꯕꯅꯤ ꯊꯣꯔꯛꯂꯤꯕꯗꯨ ꯊꯧꯕꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ "ꯑꯥꯗ ꯂꯩꯔꯤ, ꯉꯥꯏꯕꯗ ꯋꯥꯔꯝꯃꯅꯤ ꯕꯦꯝꯃ, ꯈꯔ ꯋꯥꯖꯁꯅꯨ. ꯑꯗꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯩꯍꯧꯔꯒꯦ." "ꯍꯣꯏ ꯍꯣꯏ, ꯑꯩ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯀꯦ." ꯊꯣꯏꯕꯤ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ "ꯇꯥ ꯊꯣꯏꯕ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ?" "ꯉꯁꯥꯏ ꯅꯨꯡꯊꯤꯜꯗꯒꯤꯅꯤ ꯑꯩꯅ ꯅꯪ ꯉꯥꯏꯗꯨꯅ ꯂꯩꯔꯛꯏꯁꯦ, ꯅꯠꯇꯦ ꯉꯁꯥꯏꯗꯒꯤ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯍꯥꯏꯕꯅꯤꯗ. ꯉꯥꯏꯕꯗ ꯑꯩ ꯀꯌꯥꯝ ꯋꯥꯏ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ?" ꯊꯣꯏꯕꯅ ꯈꯣꯟ ꯈꯖꯤꯛ ꯀꯟꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯃꯄꯤꯗꯨ ꯇꯞ ꯇꯞ ꯇꯥꯔꯛꯏ꯫ ꯊꯣꯏꯕꯅ "ꯁꯤꯈꯛ ꯍꯥꯏꯕꯒꯤ ꯑꯃꯨꯛ ꯀꯞꯄꯕꯣ? ꯑꯩꯅ ꯊꯦꯡꯒꯦꯅ ꯊꯦꯡꯕ꯭ꯔꯣ ꯁꯤꯕꯣ? ꯏꯃꯥꯅ ꯃꯔꯨꯞ ꯍꯨꯟꯕ ꯑꯣꯠꯄ ꯌꯥꯎꯔꯛꯑꯣ ꯍꯥꯏꯕꯒꯤ ꯑꯃꯨꯛ ꯌꯥꯎꯔꯒ ꯂꯩꯔꯨꯕꯒꯤꯅꯦ." "ꯍꯣꯏꯁꯦ, ꯌꯥꯔꯦꯁꯦ. ꯅꯣꯡꯃꯈꯛ ꯈꯤꯇꯪ ꯀꯨꯏꯅ ꯉꯥꯏꯕꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ." "ꯍꯣꯏꯕ, ꯌꯥꯔꯦꯕꯁꯦ, ꯑꯩ ꯀꯩꯝꯇ ꯍꯥꯏꯔꯣꯏ." "ꯈꯪ ꯌꯥꯔꯦ." "ꯅꯪꯕꯨ ꯉꯁꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ?" "ꯍꯪꯒꯥꯝ ꯆꯥꯏ." "ꯇꯥ ꯊꯧꯕꯗꯤ?" "ꯑꯩꯈꯣꯏꯒꯤꯗꯤ ꯏꯔꯣꯜꯂꯦ." "ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯑꯩ." "ꯀꯩꯗꯧꯔꯒꯦ?" "ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯃꯥꯅ ꯅꯨꯄꯤ ꯊꯤꯅꯅꯕ ꯍꯥꯏꯕꯗ ꯑꯩ ꯌꯨꯝꯗꯒ ꯑꯝꯇ ꯂꯩꯕ ꯉꯝꯗ꯭ꯔꯦ. ꯈꯔ ꯂꯩꯔꯒ ꯊꯤꯔꯅꯤꯅ ꯀꯣꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ?" "ꯌꯥꯗꯤꯌꯦ, ꯊꯤꯔꯛꯑꯣꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯔꯦ." "ꯑꯁ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ?" "ꯑꯗꯨꯅꯅꯦ ꯉꯁꯤ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤ." "ꯀꯩꯅꯣ, ꯑꯩ ꯉꯝꯃꯣꯏꯗ." "ꯀꯩꯒꯤ ꯉꯝꯃꯣꯏꯗꯣꯏꯅꯣ? ꯈꯔ ꯂꯩꯔꯒ ꯑꯣꯏꯅ ꯆꯦꯟꯁꯦꯕ, ꯃꯧ ꯑꯣꯏꯕꯕꯨ ꯅꯨꯡꯉꯥꯏꯕ ꯇꯧꯅ. ꯆꯥꯛꯅꯤ ꯑꯗꯨꯝ ꯊꯣꯡꯗꯣꯏꯗꯣ. ꯀꯣꯟꯅ ꯂꯨꯍꯣꯡꯉꯁꯨ ꯊꯦꯡꯅ ꯂꯨꯍꯣꯡꯉꯁꯨ ꯆꯥꯛꯇꯤ ꯑꯗꯨꯝ ꯊꯣꯡꯗꯧ ꯂꯩꯔꯦ. ꯑꯗꯨ ꯑꯣꯏꯁꯨ ꯂꯩꯁꯥꯔꯤꯉꯩ ꯈꯔ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯕ ꯌꯥꯏꯗꯅ. ꯆꯥꯛ ꯊꯣꯡꯕꯗꯣ ꯑꯩꯅꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤ." "ꯑꯗꯨꯏꯁꯨ." "ꯑꯣ ꯊꯣꯏꯕꯤ, ꯅꯪꯁꯦ ꯑꯩꯒꯤꯗꯃꯛꯇ ꯀꯩꯝꯇ ꯈꯟꯗꯕꯅꯦꯕ." "ꯑꯗꯨꯏ ꯅꯠꯇꯦꯕ, ꯑꯁꯨꯛ ꯀꯨꯏꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯛꯑꯦ ꯑꯗꯨꯒ ꯑꯩꯒꯤ ꯀꯩꯝꯇ ꯈꯟꯗꯕ." "ꯑꯗꯨꯒꯤ ꯅꯠꯇꯦ ꯍꯥꯏꯕ, ꯈꯜꯂꯦ ꯍꯥꯏꯕ ꯑꯩꯁꯨ." "ꯈꯜꯂꯒ ꯌꯥꯗ꯭ꯔꯤ ꯀꯩꯒꯤ? ꯃꯇꯝ ꯆꯥꯗ꯭ꯔꯤꯕꯩꯅꯤ." "ꯐꯔꯦ ꯐꯔꯦ, ꯂꯣꯏ ꯈꯪꯉꯤ. ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯒꯨꯟ. ꯑꯁꯨꯛ ꯀꯨꯏꯅ ꯈꯪꯅꯔꯤꯕ ꯅꯨꯡꯁꯤꯅꯔꯤꯕ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯁꯤꯅꯗꯤ ꯅꯪ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯑꯩ ꯅꯠꯇꯕ ꯑꯃ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ?" "ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯒꯅꯨ. ꯑꯩ ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯇꯦ. ꯇꯥ ꯊꯣꯏꯕ ꯈꯛꯇꯅꯤ ꯑꯩꯅ ꯈꯪꯅꯔꯤꯁꯦ, ꯎꯅꯔꯤꯁꯦ." "ꯈꯪꯉꯦ ꯈꯪꯉꯦ. ꯂꯝꯂꯥꯟꯕ ꯑꯃ ꯂꯩꯕꯗꯨꯅꯅꯤ ꯑꯩꯅ ꯉꯥꯡꯕ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯅꯪꯅ ꯇꯥꯕꯤꯗ꯭ꯔꯤꯕꯁꯦ." "ꯇꯥ ꯊꯣꯏꯕꯅ ꯑꯗꯨꯃꯥꯏꯅ ꯅꯕꯨ ꯐꯠꯇꯕ ꯈꯟꯗꯣꯏ ꯑꯣꯏꯔꯗꯤ ꯌꯥꯔꯦ, ꯆꯦꯜꯂꯁꯤ." "ꯑꯁꯦꯡꯕ?" ꯊꯣꯏꯕꯗꯣ ꯍꯔꯥꯎꯖꯩ꯫ ꯊꯣꯏꯕꯤꯅ "ꯑꯗꯣ ꯉꯥꯏꯈꯣ, ꯑꯩ ꯂꯥꯡꯂꯦꯟꯗ ꯑꯝꯇ ꯍꯥꯏꯔꯝꯈꯤꯒꯦ." "ꯍꯣꯏ ꯍꯣꯏ." ꯊꯣꯏꯕꯤ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ "ꯀꯩꯅꯣ, ꯅꯃꯤꯠꯇꯨꯅ ꯑꯃꯨꯛ ꯀꯞꯄꯨꯔꯤꯔꯣ?" "ꯍꯣꯏ." "ꯈꯠꯅꯩꯔꯣ ꯍꯥꯏꯁꯦ ꯅꯣꯡ ꯐꯥꯗꯣꯛ ꯎꯅꯕꯁꯤꯗ?" "ꯈꯠꯅꯕ ꯅꯠꯇꯦꯗ." "ꯑꯗꯨꯒ ꯀꯩꯒꯤ ꯀꯞꯄꯤꯕ?" "ꯊꯦꯡꯅ ꯊꯣꯔꯛꯑꯦ ꯍꯥꯏꯅ ꯃꯥꯅ ꯆꯩꯔꯛꯄ, ꯑꯗꯨꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯅ ꯀꯞꯄꯛꯏꯕ." "ꯂꯣꯏꯔꯦꯍꯦ ꯅꯪꯁꯨ, ꯈꯤꯇꯪꯒꯤꯁꯨ ꯍꯦꯛꯇ ꯀꯞꯀꯟꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ." "ꯑꯗꯨꯅꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯑꯩꯁꯦ." "ꯑꯗꯣ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ? ꯆꯠꯂꯁꯤ ꯂꯥꯛꯑꯣ." "ꯉꯥꯏꯈꯣ, ꯂꯣꯏꯗ꯭ꯔꯤꯌꯦ." "ꯍꯥ, ꯂꯣꯏꯗ꯭ꯔꯤꯌꯦ? ꯁꯦ, ꯄꯩꯁꯥꯁꯦ ꯄꯥꯏꯁꯤꯜꯂꯨ." "ꯀꯩꯒꯤꯅꯣ? ꯄꯥꯏꯗ ꯄꯥꯏꯁꯤꯜꯂꯨꯕ." ꯂꯥꯡꯂꯦꯟ ꯄꯩꯁꯥꯗꯣ ꯄꯥꯏꯗꯨꯅ "ꯀꯩꯅꯣ, ꯃꯥꯅ ꯄꯨꯒꯦ ꯍꯥꯏꯔꯤꯔꯣ?" "ꯅꯠꯇꯦꯍꯦ ꯅꯪꯁꯤꯃ." "ꯑꯗꯨꯒ ꯀꯩꯒꯤ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏꯕ?" "ꯍꯣꯔꯦꯟ ꯏꯃꯥꯗ ꯄꯤꯌꯨ." "ꯑꯦ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ?" "ꯉꯁꯤꯗꯣ ꯇꯥ ꯊꯣꯏꯕ ꯏꯕꯥꯅꯤ ꯆꯦꯜꯂꯒꯦ." "ꯍꯥ, ꯀꯩꯅꯣ? ꯅꯣꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯆꯩꯔꯣꯏꯗ꯭ꯔꯣ?" "ꯆꯩꯔꯛꯑꯣꯏꯗ ꯀꯩꯁꯨ." "ꯂꯣꯏꯔꯦꯍꯦ ꯅꯪꯁꯨ, ꯆꯦꯟꯗꯣꯏ ꯑꯣꯏꯗꯤ ꯅꯥꯇꯣꯝꯇ ꯀꯣꯛꯊꯣꯛꯂꯛꯄ ꯌꯥꯗꯕ꯭ꯔꯕ?" "ꯑꯩꯅ ꯆꯦꯟꯒꯦꯅ ꯆꯦꯟꯕ ꯅꯠꯇꯦ, ꯇꯥ ꯊꯣꯏꯕꯅꯅꯤ. ꯆꯦꯟꯗ꯭ꯔꯗꯤ ꯁꯥꯎꯔꯒ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ. ꯉꯁꯤꯗꯤꯅꯦ ꯃꯔꯩ ꯃꯔꯩ ꯌꯥꯝ ꯇꯧꯏ, ꯑꯗꯨꯒꯤꯅꯤ." "ꯌꯥꯔꯦ ꯏꯕꯦꯝꯃ, ꯆꯦꯜꯂꯣ." "ꯍꯣꯏ, ꯆꯠꯂꯒꯦ ꯑꯩꯁꯨ." ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯊꯣꯏꯕꯤꯕꯨ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯥꯡꯂꯦꯟ ꯌꯥꯝꯅ ꯇꯟꯅ ꯊꯣꯏꯕꯤꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯇꯣꯝꯕꯤꯗꯨ ꯃꯥꯡꯒꯣꯟꯗ ꯑꯗꯨꯃꯛ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯃꯥꯡꯒꯣꯜꯗ ꯀꯥꯔꯛꯇꯨꯅ ꯂꯦꯞꯄꯤ ꯑꯗꯨꯒ "ꯏꯃꯥ." ꯇꯣꯝꯕꯤꯁꯨ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯛꯏ꯫ ꯂꯥꯡꯂꯦꯟ ꯇꯞꯅ
ꯃꯔꯨꯞꯇꯣ ꯏꯃꯥꯗ ꯐꯥꯎꯔꯤ꯫ ꯇꯣꯝꯕꯤ ꯍꯔꯥꯎꯅ ꯀꯣꯟꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ "ꯏꯁ ꯃꯔꯨꯞ ꯐꯥꯎꯔꯦꯕ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ꯫ ꯁꯦ ꯄꯩꯁꯥ ꯏꯃꯥ." ꯇꯣꯝꯕꯤ ꯄꯩꯁꯥꯗꯨ ꯂꯧꯗꯨꯅ "ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ, ꯉꯁꯥꯏꯗ ꯐꯥꯎꯔꯗꯤ ꯐꯅꯤ ꯍꯥꯏꯗꯅ ꯁꯣꯟꯅꯔꯝꯂꯤꯕꯅꯤ, ꯑꯗꯨꯒ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯑꯕ, ꯑꯁ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯆꯠꯂꯒꯦ." "ꯉꯥꯏꯈꯣꯅꯦꯍꯦ, ꯑꯩꯈꯣꯏ ꯊꯣꯏꯕꯤꯗꯤ?" "ꯊꯣꯏꯕꯤ? ꯍꯣꯏꯅꯦ, ꯅꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯅꯤꯅ ꯆꯠꯈꯤꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯍꯧꯔꯒꯦ ꯃꯥꯗꯤ?" "ꯏꯃꯥ, ꯊꯣꯏꯕꯤꯗꯣ." "ꯊꯣꯏꯕꯤ ꯀꯩꯗꯧꯔꯒꯦ?" "ꯏꯃꯥ, ꯊꯣꯏꯕꯤꯗꯣ..." "ꯀꯔꯤꯅꯣꯅꯦ ꯂꯥꯡꯂꯦꯟꯗꯅ ꯁꯨꯝ ꯀꯣꯊꯔꯒ ꯂꯩꯔꯤꯗꯨꯕꯣ?" "ꯊꯣꯏꯕꯤꯗꯣ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯥ ꯊꯣꯏꯕꯗꯣ ꯑꯗꯨꯗ ꯆꯦꯟꯈ꯭ꯔꯦ." "ꯍꯥ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ?" "ꯃꯔꯨꯞ ꯄꯩꯁꯥꯁꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯕꯅꯤ." "ꯑꯁ, ꯆꯦꯟꯈ꯭ꯔꯦꯕ?" "ꯍꯣꯏ ꯏꯃꯥ." "ꯃꯔꯨꯞ ꯐꯥꯎꯔꯦꯅ ꯆꯦꯜꯂꯤꯔꯣ ꯃꯥꯒꯤꯗꯣ?" "ꯑꯗꯨꯗꯤ ꯈꯪꯗꯦ ꯏꯃꯥ." "ꯑꯁ, ꯃꯔꯨꯞꯀ ꯐꯥꯎꯔꯝꯗꯕꯅ ꯐꯕꯖꯥꯠꯅꯤꯗ." "ꯏꯃꯥ ꯑꯩ ꯆꯠꯂꯒꯦ." ꯂꯥꯡꯂꯦꯟ ꯋꯥꯗꯣ ꯍꯥꯏꯔꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯁꯥꯎꯅ "ꯃꯥꯅ ꯍꯧꯖꯤꯛ ꯃꯌꯨꯝ ꯄꯥꯜꯂꯒ ꯀꯩꯅꯣꯕ ꯇꯧꯗꯣꯏꯁꯤꯕꯣ? ꯃꯇꯝ ꯈꯔ ꯂꯩꯕ ꯌꯥꯔꯤ ꯍꯥꯏꯕꯅꯤꯗ, ꯑꯗꯨꯒ ꯃꯥꯅ ꯆꯦꯜꯂꯦ ꯀꯥꯏꯗꯅ ꯃꯄꯥ ꯍꯜꯂꯛꯑꯒ ꯁꯥ ꯂꯥꯟ ꯁꯥꯕ ꯇꯥꯔꯦꯕꯁꯦ꯫ ꯃꯔꯨꯞ ꯐꯥꯎꯔꯦ ꯍꯥꯏꯗꯅ ꯍꯔꯥꯎꯐꯝꯒ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦꯗ ꯑꯩ." ꯇꯥꯟꯖꯥꯗꯨꯗ ꯊꯧꯕꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ "ꯍꯥꯏ, ꯀꯩꯗꯧꯔꯦ ꯏꯁꯧ ꯇꯧꯔꯤꯗꯨꯅ? ꯅꯆꯥꯅꯨꯄꯤꯒ ꯑꯃꯨꯛ ꯈꯠꯅꯔꯕꯣ?" "ꯅꯠꯇꯦꯗ." ꯊꯧꯕ ꯃꯥꯡꯒꯣꯜꯗ ꯀꯥꯔꯛꯇꯨꯅ "ꯑꯗꯨꯗꯤ ꯀꯩꯗꯧꯔꯕ?" "ꯀꯩꯁꯨ ꯇꯧꯗꯦ." "ꯅꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯟꯌꯥꯝꯗꯨꯅ ꯀꯗꯥꯏꯗꯒꯤꯅꯣ?" "ꯃꯔꯨꯞꯀꯤꯅꯤ." "ꯍꯩꯃꯥ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ? ꯃꯔꯨꯞꯇꯣ ꯑꯩꯈꯣꯏꯗ ꯐꯥꯎꯔꯕꯣ?" "ꯐꯥꯎꯔꯦ." "ꯏꯁ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯄꯥꯎꯁꯦ ꯇꯥꯕꯗ." ꯇꯣꯝꯕꯤꯗꯤ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯊꯧꯕꯅ "ꯉꯁꯤꯗꯤ ꯉꯥ ꯆꯥꯁꯤ, ꯀꯩꯊꯦꯜ ꯊꯣꯛꯑꯒ ꯂꯩꯔꯨꯒꯦ." "ꯉꯥꯏꯈꯣꯗ, ꯉꯥ ꯆꯥꯕꯒ ꯂꯥꯏꯔꯤ." "ꯀꯩꯗꯧꯔꯒꯦ?" "ꯑꯩꯈꯣꯏ ꯊꯣꯏꯕꯤꯗꯣ..." "ꯏꯆꯥ ꯊꯣꯏꯕꯤ ꯀꯩꯗꯧꯔꯒꯦ?" "ꯍꯩꯃꯥ, ꯑꯃꯨꯛ ꯀꯞꯄꯕꯣ?" "ꯀꯞꯄꯒꯤ ꯅꯠꯇꯦꯗ." "ꯑꯗꯨꯗꯤ ꯀꯩꯗꯧꯔꯕ?" "ꯑꯩꯈꯣই ꯊꯣꯏꯕꯤꯗꯣ ꯆꯦꯟꯈ꯭ꯔꯦ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯥꯗ." "ꯍꯥ? ꯑꯩꯅꯦ ꯅꯨꯡꯉꯥꯏꯐꯝꯒ ꯑꯝꯇ ꯈꯪꯗ꯭ꯔꯦꯗ." "ꯅꯪꯉꯣꯟꯗꯗꯤ ꯄꯥꯎꯁꯦ ꯀꯅꯥꯅ ꯍꯥꯏꯔꯛꯏꯕ?" "ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯛꯄꯅꯤ." "ꯂꯥꯡꯂꯦꯟꯅ?" "ꯊꯕꯛ ꯑꯃ ꯆꯠꯅꯤꯅ ꯊꯣꯔꯛꯄꯗꯒꯤ ꯑꯩꯅ ꯃꯔꯨꯞꯁꯨ ꯑꯣꯠꯄ ꯌꯥꯎꯔꯛꯑꯣꯅ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯃꯥꯅꯗꯤ ꯂꯥꯡꯂꯦꯟꯒꯤ ꯊꯕꯛꯅꯤ ꯍꯥꯏ, ꯑꯗꯨꯒ ꯃꯥꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯎꯅꯕ ꯆꯠꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯨꯞ ꯐꯥꯎꯕꯒꯤ ꯄꯩꯁꯥꯁꯦ ꯂꯥꯡꯂꯦꯟꯗ ꯁꯤꯟꯅꯔꯝꯃꯒ ꯑꯗꯨꯝ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯃꯥꯗꯤ." "ꯑꯁ, ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯏꯆꯥꯁꯦ." "ꯃꯇꯝ ꯈꯔ ꯂꯩꯕ ꯌꯥꯔꯤ ꯍꯥꯏꯕꯅꯤꯗ." "ꯅꯠꯇꯦ, ꯉꯟꯁꯨ ꯉꯜꯂꯤ, ꯑꯩꯈꯣꯏꯕꯨ ꯊꯤꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔో?" "ꯊꯤꯔꯒ ꯀꯩꯗꯧꯅꯗꯣꯏꯅꯣ?" "ꯍꯣꯏꯗ, ꯑꯗꯨꯕꯨꯗꯤ ꯃꯇꯝ ꯌꯧꯗꯅ ꯆꯠꯈ꯭ꯔꯕꯅꯤꯅ." "ꯍꯣ ꯃꯥꯅꯦ, ꯏꯆꯥꯅꯨꯄꯤ ꯄꯣꯛꯂꯨꯕꯅꯅꯦ ꯃꯤꯅ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯈ꯭ꯔꯦꯗꯅ." "ꯑꯗꯨꯒꯤꯕꯨꯗꯤ ꯈꯔ ꯂꯩꯔꯒ ꯌꯥꯑꯣꯡ ꯏꯜꯍꯟꯕ ꯌꯥꯏꯗ." "ꯏꯁ, ꯀꯌꯥꯗ ꯂꯥꯏꯅ ꯍꯥꯏꯔꯤꯕ ꯋꯥꯅꯣꯅꯦ." "ꯑꯗꯣ ꯉꯥꯏꯈꯣ." "ꯀꯩꯗꯧꯔꯒꯦ?" "ꯅꯨꯄꯥꯗꯨꯕꯨ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯅꯪꯕꯣ?" "ꯃꯁꯛꯄꯨꯗꯤ ꯈꯪꯉꯤ." "ꯀꯃꯥꯏꯅ ꯇꯧꯏ? ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯀꯃꯥꯏꯅ ꯇꯧꯕ?" "ꯃꯁꯛ ꯃꯇꯧꯕꯨꯗꯤ ꯑꯗꯨꯝ ꯅꯨꯄꯥ ꯃꯥꯅ ꯐꯖꯕꯅꯤ, ꯃꯇꯣꯝꯇ ꯄꯣꯛꯑꯦ ꯍꯥꯏꯕꯅꯤ, ꯃꯔꯜ ꯃꯊꯨꯝ ꯂꯩꯗꯅ ꯏꯃꯨꯡꯗꯣ ꯅꯨꯡꯉꯥꯏ ꯍꯥꯏꯕꯅꯤ, ꯅꯨꯄꯥꯗꯨꯁꯨꯅꯦ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯦ ꯍꯥꯏꯕꯅꯤ." "ꯑꯣ, ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯩꯅꯦ." "ꯑꯗꯨꯒꯤ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯕꯅꯤ. ꯏꯆꯥꯅ ꯃꯔꯥꯏꯕꯛ ꯐꯅ ꯂꯩꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯖꯕꯁꯦ. ꯆꯦꯟꯈ꯭ꯔꯕꯅꯤꯅ ꯀꯩꯗꯧꯅꯤ, ꯂꯨꯍꯣꯡꯕꯤꯕ ꯇꯥꯔꯦꯗꯅ." "ꯑꯁ, ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ, ꯄꯨꯛꯅꯤꯡꯕꯨ ꯅꯨꯡꯁꯤꯔꯛꯏ." ꯇꯣꯝꯕꯤꯁꯨ ꯅꯨꯡꯉꯥꯏꯇꯅ "ꯌꯨꯝꯁꯤꯗꯗꯤ ꯃꯥꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ, ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯉꯨꯔꯁꯨ ꯃꯔꯧ ꯊꯝꯅꯗꯦꯗꯣ. ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯨꯔꯒꯗꯤ ꯃꯈꯣꯏꯅ ꯊꯤꯅ ꯉꯥꯡꯕꯤ ꯆꯩꯕꯤꯔꯗꯤ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯕꯣ." "ꯌꯥꯔꯦꯗ, ꯃꯗꯨꯗ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨ. ꯏꯆꯥꯅꯨꯄꯤꯁꯤ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯑꯣꯏꯈꯤꯗꯧꯔꯦ. ꯍꯩ, ꯅꯨꯡꯁꯤꯔꯤꯅꯦ ꯍꯥꯏꯗꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯐꯥꯖꯤꯜꯂꯒ ꯊꯝꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯇꯣꯝꯕꯤ." "ꯍꯣꯏ, ꯑꯗꯣ ꯅꯨꯡꯉꯥꯏꯇꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯗ ꯇꯧꯔꯤꯁꯦ. ꯅꯪ ꯈꯛꯇ ꯅꯠꯇꯦꯅꯦ, ꯑꯩꯁꯨꯅꯤꯅꯦ ꯇꯣꯝꯕꯤ. ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯃꯆꯥꯅꯨꯄꯤ ꯆꯦꯟꯈꯤꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯀꯔꯝꯅꯁꯨ ꯅꯨꯡꯉꯥꯏꯒꯅꯤ ꯃꯈꯣꯏꯒꯤꯗꯤ
ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯃꯇꯣꯝꯇꯅꯤ ꯃꯈꯣꯏꯒꯤ ꯃꯤꯠꯇꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯑꯉꯥꯡꯗꯤ ꯅꯠꯇ꯭ꯔꯦ ꯃꯌꯨꯝ ꯄꯥꯟꯕ ꯌꯥꯔꯕ ꯃꯇꯝꯅꯤ ꯃꯁꯤꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯗꯨꯃꯛ ꯑꯣꯟꯈꯤꯒꯗꯧꯔꯕꯅꯤ ꯑꯁꯨꯝꯅ ꯊꯣꯏꯕꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯕ ꯃꯇꯨꯡꯗꯅꯤ ꯊꯣꯏꯕꯤ ꯃꯐꯤ ꯃꯔꯣꯜ ꯃꯌꯥꯝ ꯑꯃ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩ ꯃꯃꯥ ꯇꯣꯝꯕꯤꯅ ꯂꯣꯏꯅ ꯄꯨꯒꯦ ꯍꯥꯏꯔꯤꯔꯅꯤꯅꯦ ꯂꯣꯏꯅꯗꯤ ꯄꯨꯔꯣꯏꯒꯦ ꯑꯐꯕ ꯈꯔ ꯈꯜꯂꯒ ꯄꯨꯔꯒꯦ ꯑꯗꯨꯅꯦꯕ ꯂꯣꯏꯅ ꯄꯨꯔꯒ ꯋꯥꯏ ꯆꯤꯟꯅꯅꯕ ꯍꯣꯏꯃ ꯕꯦꯃꯥ ꯍꯌꯦꯡꯋꯥꯏ ꯃꯤꯒꯤ ꯃꯌꯨꯝꯗ ꯅꯪꯒꯤ ꯀꯞꯁꯤꯟꯅꯕꯤꯗꯣ ꯇꯧꯕ ꯌꯥꯗꯦꯀꯣ ꯀꯞꯁꯟꯅꯕ ꯑꯩ ꯍꯣꯏꯅꯤ ꯀꯞꯁꯤꯟꯅꯕ ꯅꯠꯇ꯭ꯔꯁꯨ ꯀꯞꯄꯗꯣ ꯍꯣꯏ ꯌꯨꯝ ꯍꯥꯏꯕꯁꯤꯒ ꯅꯨꯄꯥ ꯃꯌꯨꯝ ꯍꯥꯏꯕꯁꯤꯒ ꯀꯩꯗꯧꯅꯨꯡꯗ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯅꯪꯅ ꯁꯤꯗ ꯆꯠꯂꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯕ ꯑꯥꯗꯗꯤ ꯂꯣꯏꯅ ꯍꯣꯡꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅꯕꯨ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯔꯤꯕꯅꯤ ꯍꯣꯏꯃ ꯑꯩꯉꯣꯟꯗ ꯆꯤꯟ ꯄꯪꯈꯨꯝꯗ ꯈꯨꯝꯂꯕꯁꯨ ꯉꯥꯏꯍꯥꯛ ꯏꯃꯥ ꯏꯆꯥ ꯈꯠꯅꯔꯕꯁꯨ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨꯝꯇ ꯈꯟꯅꯔꯣꯏ ꯑꯗꯨꯕꯨꯅꯦ ꯅꯅꯦꯝꯄꯣꯛꯇꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯅꯪꯒꯤ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯒ ꯇꯧꯗꯕꯗꯣ ꯑꯗꯨꯗꯤ ꯇꯧꯒꯅꯨ ꯍꯣꯏꯕ ꯏꯃꯥ ꯉꯥꯏꯈꯣ ꯀꯩꯅꯣꯝꯃ ꯍꯪꯒꯦ ꯀꯩ ꯍꯪꯒꯦ ꯍꯥꯏꯅꯣ ꯅꯈꯣꯏꯒꯤ ꯅꯅꯦꯝꯄꯣꯛꯇꯨꯗꯤ ꯐꯍꯧꯕ ꯃꯥꯟꯕ꯭ꯔꯥ ꯐꯗꯧꯕꯗꯤ ꯃꯥꯜꯂꯤ ꯍꯌꯦꯡ ꯐꯠꯇ꯭ꯔꯕꯗꯤ ꯏꯃꯥꯗ ꯍꯥꯏꯔꯛꯎꯀꯣ ꯏꯃꯥꯗ ꯍꯥꯏꯔꯒ ꯀꯩꯗꯧꯗꯣꯏꯕ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯗꯤ ꯅꯪꯗꯤ ꯀꯅꯥꯗ ꯍꯥꯏꯗꯣꯏꯕ ꯇꯥ ꯊꯣꯏꯕꯗ ꯏꯁ ꯃꯃꯥꯒꯤ ꯃꯤꯆꯪ ꯆꯪꯈ꯭ꯔꯗꯤ ꯆꯪꯉꯣꯏꯗ ꯅꯪꯅ ꯈꯪꯕꯤꯔꯤꯕ ꯆꯪꯈ꯭ꯔꯒ ꯏꯃꯥꯗ ꯀꯣꯛ ꯍꯥꯏꯔ ꯂꯣꯏꯔꯦ ꯑꯗꯨꯅꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯗꯕ ꯑꯗꯣ ꯂꯣꯏꯅꯗꯤ ꯐꯅꯤꯗ ꯍꯣꯏꯅꯤ ꯐꯕꯨꯗꯤ ꯐꯅꯤ ꯐꯠꯂꯛꯇ꯭ꯔꯒ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯏ ꯋꯥꯗꯨꯅꯅꯦ ꯃꯇꯝꯗꯣ ꯌꯧꯔꯒ ꯈꯟꯅꯔꯁꯦ ꯑꯗꯣ ꯅꯪꯒꯤ ꯌꯥꯍꯧ ꯊꯦꯡꯅ ꯊꯦꯡꯅ ꯍꯧꯒꯠꯄꯤꯗꯣ ꯇꯧꯒꯅꯨꯀꯣ ꯍꯣꯏ ꯃꯤꯅ ꯍꯦꯛꯇ ꯅꯣꯛꯅꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯧꯅ ꯌꯥꯍꯧ ꯏꯊꯦꯡ ꯊꯦꯡꯉꯤ ꯍꯥꯏꯗꯅ ꯑꯁ ꯈꯜꯂꯨꯔꯗꯤ ꯌꯥꯝ ꯇꯜꯂꯤꯗ ꯏꯃꯥ ꯃꯧ ꯑꯣꯏꯗꯣꯏꯅꯤꯅ ꯇꯧꯔꯤꯁꯦ ꯏꯁ ꯆꯦꯟꯈꯩ ꯆꯦꯟꯊꯣꯛꯎꯔꯒ ꯑꯗꯨꯏꯁꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯩꯝꯇ ꯈꯜꯍꯧꯗ꯭ꯔꯕ꯭ꯔꯣ ꯈꯜꯍꯧꯋꯦ ꯑꯗꯨꯗ ꯇꯥ ꯊꯣꯏꯕꯅ ꯌꯨꯝ ꯊꯦꯡꯅ ꯄꯥꯜꯂꯁꯨ ꯉꯟꯅ ꯄꯥꯜꯂꯁꯨ ꯑꯗꯨꯝ ꯇꯧꯗꯧ ꯂꯩꯔꯗꯨꯕꯨꯅ ꯍꯥꯏꯔꯤꯕ ꯍꯩꯔꯦꯅꯦ ꯃꯥꯁꯨ ꯈꯨꯝꯕꯗꯤ ꯏꯃꯥꯒꯤ ꯅꯌꯥ ꯅꯨꯄꯥꯅꯤ ꯍꯥꯏꯕꯗ ꯑꯗꯨꯝ ꯌꯥꯕꯅꯤ ꯏꯆꯥꯕꯨꯗꯤ ꯅꯤꯡꯉꯥꯏ ꯈꯔ ꯀꯟꯖꯔꯕꯁꯨ ꯅꯨꯄꯥ ꯈꯟꯕꯗꯤ ꯍꯩꯔꯦ ꯑꯗꯨꯕꯨꯗꯤ ꯏꯃꯥꯒꯤ ꯅꯆꯥꯅꯤꯗꯅ ꯇꯟꯖꯥꯗꯨꯗ ꯂꯥꯡꯂꯦꯟꯁꯨ ꯂꯥꯛꯂꯝꯃꯤ ꯃꯃꯥ ꯇꯣꯝꯕꯤꯅ ꯂꯥꯡꯂꯦꯟ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯂꯥꯡꯂꯦꯟ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯍꯧꯔꯣꯀꯣ ꯏꯃꯥ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯇꯣꯝꯕꯤ ꯊꯣꯛꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯔꯥꯡ ꯂꯥꯛꯀꯦ ꯇꯧꯔꯒꯅꯦ ꯃꯤꯒꯤ ꯐꯤ ꯄꯤꯕꯒꯤ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯦꯅ ꯇꯧꯔꯒ ꯂꯩꯔꯕ ꯄꯤꯕꯨ ꯄꯤꯈ꯭ꯔꯕꯣ ꯉꯁꯥꯏ ꯄꯤꯈ꯭ꯔꯦ ꯑꯩꯁꯨꯅꯦ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟꯕꯗ ꯀꯣꯛꯀ ꯂꯣꯏꯅ ꯉꯥꯎꯔꯦ ꯅꯌꯨꯝꯗ ꯄꯥꯅꯤꯡꯉꯗꯤ ꯑꯗꯨ ꯃꯉꯥꯏ ꯏꯕꯦꯝꯃ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪꯗꯤ ꯍꯥꯏꯅ ꯍꯥꯏꯅ ꯃꯧꯒꯗꯣ ꯑꯣꯏꯈꯤꯗꯧꯔꯤ ꯀꯩꯗꯧꯔꯕ ꯑꯩꯗꯤ ꯈꯪꯅꯕ ꯅꯨꯄꯥꯁꯨ ꯑꯝꯇ ꯂꯩꯇꯦ ꯃꯤꯅ ꯈꯪꯅꯧ ꯍꯥꯏꯕꯗꯤ ꯑꯝꯇ ꯌꯥꯗꯦ ꯑꯄꯥꯝꯕꯁꯨ ꯑꯝꯇ ꯌꯥꯎꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯗꯝꯅꯤ ꯅꯪ ꯌꯨꯝꯒ ꯄꯥꯟꯕ ꯈꯪꯉꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦꯗ ꯈꯪꯉꯔꯣꯏ ꯑꯗꯨꯝ ꯂꯤꯔꯒ ꯂꯩꯔꯗꯝꯅꯤ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯨꯗ ꯅꯪꯁꯨ ꯆꯤꯟꯗꯨꯡ ꯏꯟꯅꯕ ꯊꯣꯏꯕꯤ ꯅꯣꯛꯇꯨꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯐꯥꯒꯤꯒ ꯆꯥꯏꯅꯤ ꯅꯪ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗꯅꯦ ꯑꯄꯥꯝꯕ ꯑꯃ ꯌꯦꯡꯍꯧꯔꯣ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯤ ꯑꯗꯨꯅꯦ ꯌꯦꯡꯍꯧꯔꯣ ꯈꯔ ꯐꯖꯅ ꯀꯦꯊꯔꯒ ꯂꯥꯛꯑꯣ ꯍꯣꯏ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯊꯣꯏꯕꯤꯁꯨ ꯂꯨꯍꯣꯡꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯊꯣꯏꯕꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯁꯤꯡ ꯈꯥꯏꯗꯨꯅ ꯂꯩ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯈꯨꯠ ꯃꯆꯥ ꯑꯗꯨꯅ ꯌꯨꯝꯗꯨꯁꯨ ꯃꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯑꯗꯨꯝꯅ ꯊꯣꯏꯕꯤꯅ ꯁꯤꯡ ꯈꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯁꯨ ꯍꯜꯂꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯤꯡ ꯈꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯀꯩꯅꯣ ꯁꯤꯡ ꯈꯥꯏꯔꯤꯗꯨꯕꯨ ꯊꯣꯏꯕꯤ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯊꯣꯏꯕꯤ ꯁꯥꯎꯔꯤ ꯇꯧꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯦ ꯇꯧꯔꯒ ꯁꯤꯡ ꯑꯈꯥꯏꯕꯁꯨ ꯑꯝꯇ ꯂꯩꯔꯝꯗꯅ ꯑꯁ ꯑꯩꯅ ꯆꯪꯉꯒ ꯑꯗꯨꯝ ꯈꯥꯏꯗꯧ ꯂꯩꯔꯁꯤꯕꯨ ꯁꯨꯡꯍꯟꯁꯨ ꯍꯜꯂꯛꯇꯅ ꯀꯗꯥꯏꯅꯣꯁꯦ ꯑꯩ ꯈꯥꯏꯒꯦꯁꯦ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇ ꯈꯔ ꯇꯠꯂꯤꯕꯗꯨ ꯎꯕꯗ ꯃꯈꯨꯠ ꯈꯨꯕꯥꯛꯀꯁꯤ ꯂꯣꯏ ꯇꯠꯂꯤꯅꯦ ꯇꯧꯔꯤꯁꯦ ꯀꯩꯗꯧꯕꯗ ꯇꯧꯔꯤꯕ ꯁꯤꯡ ꯈꯥꯏꯕꯗ ꯑꯁ ꯑꯩ ꯉꯥꯏꯔꯝꯃꯨ ꯌꯥꯗ꯭ꯔꯕ ꯅꯪꯕꯨ ꯊꯣꯏꯕꯤꯗꯣ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ
ꯃꯄꯤꯒ ꯇꯞ ꯇꯞ ꯇꯥꯕ ꯍꯧꯔꯛꯏ꯫ ꯊꯣꯏꯕꯅ ꯑꯃꯨꯛ ꯀꯞꯄꯛꯑꯕꯣ? ꯀꯔꯤꯒꯤ? ꯈꯪꯗꯦ, ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯁꯤꯔꯛꯄ꯫ ꯁꯦ ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯨꯁꯦ, ꯇꯥꯃꯣ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯊꯣꯏꯕꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯕꯤ ꯀꯞꯅꯤꯡꯕ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯀꯞꯀꯅꯣ ꯍꯥꯏꯕꯅꯦꯃꯤ ꯊꯣꯏꯕꯤ ꯅꯪꯕꯣ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥ ꯊꯕꯥꯁꯨ ꯍꯜꯂꯛꯇꯨꯅ ꯍꯩꯃꯥ ꯀꯔꯤꯅꯣ ꯇꯧꯅꯔꯤꯕꯗꯨꯅ? ꯊꯣꯏꯕꯤ ꯁꯤꯟꯊꯔꯝꯕ ꯃꯄꯤꯗꯨ ꯐꯠꯄ ꯇꯩꯊꯣꯛꯏ꯫ ꯊꯣꯏꯕꯤꯅ ꯀꯞꯄꯝꯕꯗꯨ ꯎꯔꯒ ꯃꯅꯦꯝ ꯊꯕꯥꯅ ꯀꯔꯤꯒꯤꯅꯣ ꯏꯃꯧꯅ ꯀꯞꯄꯤꯁꯦ ꯍꯥ? ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯅ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ꯫ ꯀꯩꯁꯨ ꯇꯧꯗꯅ ꯀꯞꯄ ꯌꯥꯕ꯭ꯔꯅꯦꯍꯦ? ꯁꯨꯝ ꯀꯞꯄꯤꯅꯦꯕ꯫ ꯁꯨꯝ ꯀꯞꯄ ꯌꯥꯕ꯭ꯔꯣ? ꯅꯪꯅ ꯏꯃꯧꯁꯤꯗ ꯐꯨꯕꯤꯔꯤꯔꯥ ꯍꯥ? ꯑꯁ ꯏꯃꯥ, ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯅꯪꯅ ꯏꯃꯧꯁꯤ ꯐꯨꯔꯤꯅꯦꯕ꯫ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯏꯃꯥ꯫ ꯊꯕꯥ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇ ꯎꯕꯗ ꯏꯁ, ꯃꯈꯨꯠꯀꯥꯁꯦ ꯂꯣꯏꯅ ꯇꯠꯂꯤꯅꯦꯍꯦ ꯇꯧꯔꯤꯁꯦ꯫ ꯊꯕꯥ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯒꯟꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯅꯪꯅ ꯏꯃꯧꯗ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ? ꯌꯨꯝꯁꯤꯗ ꯂꯥꯛꯄꯁꯨ ꯀꯨꯏꯖꯗ꯭ꯔꯤꯕ꯫ ꯊꯣꯏꯕꯤꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯊꯣꯏꯕꯅ ꯑꯩꯅ ꯐꯨꯕ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯏꯃꯥ꯫ ꯇꯥꯅꯤꯡꯗꯦ ꯅꯪ, ꯅꯆꯤꯟꯗꯣ ꯊꯨꯒꯥꯏꯖꯅꯤ ꯅꯪ꯫ ꯃꯔꯝ ꯆꯥꯗꯅ ꯏꯃꯧꯗ ꯐꯨꯕꯒ ꯁꯥꯔꯗꯅ꯫ ꯊꯕꯥꯗꯣ ꯉꯥꯡꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯣꯏꯕ ꯃꯈꯥ ꯇꯥꯅ ꯁꯤꯡꯗꯨ ꯈꯥꯏꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯕꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩ꯫ ꯃꯅꯦꯝ ꯊꯕꯥꯁꯨ ꯃꯅꯥꯛꯇ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩ꯫ ꯊꯕꯥꯅ ꯑꯃ ꯏꯔꯣꯜꯂꯒꯅꯦ ꯉꯥꯁꯤꯃ ꯇꯥꯎꯔꯁꯤ꯫ ꯍꯣꯏ ꯃꯥ, ꯏꯔꯣꯟꯕꯗꯣ ꯃꯣꯔꯣꯛ ꯈꯔ ꯁꯥꯍꯟꯁꯤꯀꯣ꯫ ꯍꯣꯏ, ꯏꯃꯥꯗꯤꯅꯦ ꯃꯣꯔꯣꯛ ꯁꯥꯕꯅ ꯍꯥꯎꯏ꯫ ꯑꯩꯁꯨ ꯃꯣꯔꯣꯛ ꯁꯥꯕꯅ ꯍꯥꯎꯏ꯫ ꯏꯕꯨꯡꯉꯣꯁꯨꯅꯦ ꯃꯣꯔꯣꯛꯇꯤ ꯌꯥꯝ ꯄꯥꯝꯕꯅꯤ꯫ ꯃꯣꯔꯣꯛ ꯌꯥꯎꯗ꯭ꯔꯗꯤ ꯆꯥꯛ ꯆꯪꯗꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯉꯥꯏꯈꯣ, ꯏꯃꯥ ꯀꯩꯅꯣꯝꯃ ꯍꯪꯒꯦ꯫ ꯀꯩꯅꯣ ꯏꯃꯥ? ꯉꯁꯥꯏ ꯏꯕꯨꯡꯉꯣꯅ ꯅꯪꯉꯣꯟꯗ ꯀꯌꯥꯝ ꯀꯟꯅ ꯐꯨꯏ? ꯊꯣꯏꯕꯤ ꯅꯣꯛꯇꯨꯅ ꯐꯨꯗꯦ ꯏꯃꯥ꯫ ꯐꯨꯗꯦꯕ? ꯍꯣꯏ ꯏꯃꯥ꯫ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯤ ꯀꯞꯄꯤꯕ? ꯃꯤꯠꯇ ꯇꯤꯟ ꯑꯃ ꯆꯪꯈꯤꯕ, ꯑꯗꯨꯒꯤ ꯄꯤ ꯇꯥꯔꯛꯄꯅꯤ ꯏꯃꯥ꯫ ꯍꯩꯃꯥ, ꯑꯗꯨꯒꯤ ꯑꯣꯏꯔꯦ? ꯃꯥꯅꯦ ꯏꯃꯥ꯫ ꯑꯩꯅꯗꯤ ꯏꯕꯨꯡꯉꯣꯗ ꯁꯥꯎꯔꯒ ꯐꯨꯔꯤ, ꯏꯃꯧ ꯐꯨꯏ ꯍꯥꯏꯗꯅ꯫ ꯅꯪꯁꯨꯅꯦ ꯌꯨꯝꯂꯣꯝꯗ ꯆꯠꯇꯕ ꯀꯨꯏꯔꯝꯃꯅꯤ꯫ ꯍꯌꯦꯡꯗꯤ ꯏꯃꯥꯒ ꯄꯨꯟꯅ ꯆꯠꯂꯨꯁꯤ꯫ ꯊꯣꯏꯕꯤꯁꯨ ꯍꯔꯥꯎꯅ ꯍꯣꯏ ꯏꯃꯥ꯫ ꯏꯕꯨꯡꯉꯣꯒꯤ ꯊꯕꯛ ꯈꯨꯠꯆꯤꯟꯁꯤꯗ ꯅꯪꯁꯨꯅꯦ ꯍꯧꯗꯣꯛꯄ ꯉꯝꯃꯝꯃꯔꯣꯏ꯫ ꯉꯝꯗꯦ ꯏꯃꯥ꯫ ꯃꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯏꯃꯥꯒ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯨꯁꯤ꯫ ꯍꯣꯏ, ꯌꯦꯡꯉꯣꯏ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ꯫ ꯏꯃꯥꯁꯨꯅꯦ ꯀꯣꯟꯗ ꯉꯥꯏꯍꯥꯛ ꯐꯤ ꯁꯥꯔꯨꯒꯦ꯫ ꯍꯣꯏ ꯃꯥ꯫ ꯑꯁꯨꯝꯅ ꯊꯕꯥꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯊꯕꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯊꯣꯏꯕ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ? ꯂꯣꯏꯔꯅꯤꯌꯦ, ꯏꯔꯣꯟꯕꯒ ꯉꯥꯁꯦ ꯇꯥꯎꯒꯗꯕ ꯈꯛꯇ ꯉꯥꯏꯔꯤ꯫ ꯅꯪ ꯏꯔꯣꯜꯂꯛꯑꯣ, ꯉꯥꯗꯣ ꯑꯩ ꯇꯥꯎꯕꯤꯔꯛꯑꯒꯦ꯫ ꯇꯥꯃꯣꯕꯨ ꯍꯩꯒꯗ꯭ꯔꯅꯦ? ꯍꯩꯅꯤꯗ꯫ ꯑꯗꯣ ꯃꯨꯟꯅꯗꯤ ꯇꯥꯎꯀꯣ꯫ ꯍꯣꯏꯗ, ꯅꯪ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯅꯗ ꯇꯧꯔꯛꯏꯕꯅꯤ꯫ ꯊꯣꯏꯕꯤꯁꯨ ꯏꯔꯣꯜꯂꯝꯃꯤ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯅ ꯉꯥ ꯑꯗꯨ ꯇꯥꯎꯔꯝꯃꯤ꯫ ꯏꯃꯥꯗꯤ ꯐꯤ ꯉꯥꯏꯍꯥꯛ ꯁꯥꯔꯨꯒꯦ ꯍꯥꯏꯔꯝꯕꯅꯤ꯫ ꯉꯥꯏꯈꯣ, ꯀꯩꯅꯣꯝ ꯍꯪꯒꯦ꯫ ꯀꯩꯅꯣ ꯇꯥꯃꯣ? ꯑꯩꯅ ꯉꯁꯥꯏ ꯃꯅꯤꯡꯗ ꯂꯩꯔꯤꯉꯩꯗ ꯏꯃꯥ ꯅꯈꯣꯏ ꯑꯅꯤꯅ ꯌꯥꯝ ꯅꯣꯛꯈ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯅꯣꯛꯄꯒꯁꯤꯕꯨ ꯑꯝꯇ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ? ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦ, ꯀꯔꯤꯒꯤꯅꯣꯅ ꯁꯨꯝ ꯍꯪꯕꯅꯤ꯫ ꯍꯣ ꯑꯗꯨꯕꯨꯔꯣ, ꯏꯃꯥꯅ ꯉꯁꯥꯏꯅꯦ ꯇꯥꯃꯣꯅ ꯑꯩꯕꯨ ꯀꯌꯥꯝ ꯀꯟꯅ ꯐꯨꯒꯦꯅ ꯍꯪꯉꯛꯏꯕ꯫ ꯅꯪꯗꯤ ꯀꯩ ꯍꯥꯏꯔꯤꯕ? ꯐꯨꯗꯦ ꯍꯥꯏꯕ꯫ ꯃꯈꯥꯗꯤ? ꯑꯗꯨꯒ ꯐꯨꯗ꯭ꯔꯒ ꯀꯩꯒꯤ ꯀꯞꯄꯤꯅꯣꯌꯦ꯫ ꯅꯪꯗꯤ ꯀꯩ ꯍꯥꯏꯔꯕ? ꯃꯤꯠꯇ ꯇꯤꯟ ꯑꯃ ꯆꯪꯕꯒꯤꯅꯦꯅ ꯍꯥꯏꯖꯤꯜꯂꯦ꯫ ꯅꯆꯤꯟ ꯊꯤꯔꯤꯕ? ꯁꯤ ꯍꯥꯏꯗ꯭ꯔꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ? ꯅꯠꯇꯦ, ꯅꯪꯅ ꯉꯁꯥꯏ ꯀꯞꯄꯤꯗꯨꯕꯨ ꯀꯩꯒꯤꯅꯣꯕ? ꯈꯪꯗꯦ ꯑꯩꯁꯨ꯫ ꯃꯔꯝ ꯈꯪꯗꯅ ꯀꯞꯆꯔꯤꯕ? ꯍꯣꯏ꯫ ꯂꯣꯏꯔꯦꯍꯦ ꯅꯪꯁꯨ꯫ ꯑꯩ ꯏꯔꯣꯟꯕ ꯂꯣꯏꯔꯕꯅꯤꯀꯣ, ꯉꯥꯗꯨ ꯁꯠ ꯂꯣꯏꯁꯤꯜꯂꯛꯑꯣ꯫ ꯑꯩꯁꯨ ꯂꯣꯏꯔꯕꯒꯨꯝꯕꯅꯤ꯫ ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯅꯕ ꯑꯩ ꯏꯃꯥ ꯀꯧꯔꯨꯔꯒꯦ꯫ ꯍꯣꯏ, ꯉꯥꯁꯤꯅ ꯑꯩ ꯍꯥꯞꯄꯤꯔꯝꯃꯒꯦ꯫ ꯊꯣꯏꯕꯤ ꯃꯄꯥꯟꯗ ꯃꯅꯦꯝꯕꯨ ꯀꯧꯕ ꯊꯣꯔꯛꯇꯨꯅ ꯏꯃꯥ, ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ꯫ ꯏꯃꯥꯁꯨꯅꯦ ꯆꯥꯛ ꯂꯥꯝꯗꯅ ꯂꯩꯔꯕꯅꯤ, ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯗꯣ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯅꯤ ꯊꯣꯏꯕꯤꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯨꯝꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯒ ꯃꯃꯥꯒꯗꯤ ꯃꯩ ꯌꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤ꯫
ꯍꯌꯦꯡꯗꯤꯅꯦ ꯏꯃꯥꯒ ꯊꯣꯏꯕꯤꯒ ꯃꯈꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯆꯠꯂꯨꯗꯣꯏꯅꯤ ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ ꯍꯣꯏ ꯏꯃꯥ ꯑꯩꯁꯨ ꯍꯥꯏꯒꯦ ꯈꯜꯂꯝꯃꯤꯅꯤ ꯑꯩꯒꯤ ꯊꯕꯛꯁꯤꯅ ꯂꯦꯞꯄ ꯌꯥꯗꯕꯁꯤꯗ ꯅꯪꯁꯨꯅꯦ ꯍꯦꯛ ꯁꯪꯕ ꯀꯥꯟꯗ ꯍꯦꯛ ꯆꯠꯄꯤꯌꯨ ꯃꯈꯣꯏꯒꯤꯁꯨ ꯃꯤꯔꯣꯜ ꯂꯩꯖꯕ ꯅꯠꯇꯦ ꯃꯈꯣꯏꯅꯅꯦ ꯅꯈꯣꯏ ꯂꯥꯛꯄꯗ ꯍꯔꯥꯎꯖꯗꯧꯔꯤꯕꯅꯤ ꯍꯣꯏ ꯏꯃꯥ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯅꯇꯩ ꯅꯅꯥꯎ ꯆꯠꯂꯒ ꯍꯦꯛ ꯂꯦꯛꯊꯣꯛꯎꯆꯣ ꯍꯣꯏ ꯏꯃꯥ ꯏꯃꯥꯁꯨ ꯍꯌꯦꯡꯅꯦ ꯂꯦꯛꯊꯣꯔꯛꯄ꯭ꯔꯥ ꯈꯪꯕ ꯅꯠꯇꯦ ꯅꯨꯃꯤꯠꯄꯨ ꯐꯕ꯭ꯔꯣ ꯅꯨꯃꯤꯠꯄꯨꯗꯤ ꯌꯥꯝ ꯐꯩꯗ ꯑꯗꯨꯗꯤ ꯅꯨꯃꯤꯗꯥꯡ ꯏꯇꯣꯝꯇ ꯉꯥꯏ ꯇꯥꯔꯦ ꯅꯨꯄꯥꯅꯕꯨ ꯀꯤꯕ꯭ꯔꯥꯅꯦ ꯍꯣꯏꯗ ꯑꯗꯣ ꯏꯃꯥꯁꯨ ꯇꯨꯝꯅꯤꯡꯉꯦ ꯇꯨꯝꯅꯅꯕ ꯇꯧꯔꯨꯔꯁꯤꯔꯥ ꯍꯣꯏ ꯏꯃꯥ ꯃꯃꯥ ꯊꯕꯥꯁꯨ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯊꯣꯏꯕꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯊꯣꯏꯕ ꯃꯥꯅ ꯆꯪꯂꯛꯄꯗ ꯊꯣꯏꯕꯤꯗꯣ ꯑꯃꯨꯛ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯀꯩꯗꯧꯔꯦ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯈꯨꯝꯗꯦ ꯀꯞꯇꯨꯅ ꯂꯩ ꯅꯠꯇꯦ ꯑꯩꯕꯨ ꯀꯔꯤ ꯑꯁꯣꯏꯕ ꯊꯕꯛ ꯇꯧꯈ꯭ꯔꯒꯦꯕ ꯃꯗꯨꯗꯁꯨ ꯊꯣꯏꯕꯤ ꯈꯨꯝꯗꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯅꯪꯅ ꯀꯞꯄꯤꯁꯦ ꯍꯟꯗꯛꯇꯤ ꯊꯣꯏꯕꯤꯁꯨ ꯈꯨꯝꯂꯛꯏ ꯌꯨꯝꯒꯤ ꯏꯃꯥ ꯕꯕꯥꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯛꯄ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒꯤꯕꯨ ꯑꯗꯨꯃꯥꯏꯅ ꯀꯞꯅꯕ꯭ꯔꯣ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦꯗꯅ ꯀꯞꯇ꯭ꯔꯗꯤ ꯀꯩꯅꯣ ꯀꯨꯏꯔꯦ ꯏꯃꯥꯒ ꯕꯕꯥꯒꯗꯣ ꯎꯔꯛꯇꯕ ꯑꯗꯣ ꯍꯌꯦꯡ ꯆꯠꯇꯧꯔꯁꯤꯗꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯍꯌꯦꯡꯗꯤꯅꯦ ꯏꯃꯥꯅꯁꯨ ꯂꯦꯛꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯅꯤ ꯊꯣꯏꯕꯤ ꯍꯔꯥꯎꯅ ꯑꯁꯦꯡꯕꯒꯤꯔꯣ ꯍꯥꯏꯕꯅꯤ ꯏꯃꯥꯅ ꯌꯥꯝ ꯍꯔꯥꯎꯏ ꯊꯝꯃꯣ ꯏꯃꯥꯁꯦ ꯌꯥꯝ ꯐꯩꯀꯣ ꯑꯩꯗꯤ ꯐꯠꯇꯕ ꯊꯝꯃꯣꯁꯨ ꯐꯩ ꯑꯗꯨꯅꯦꯕ ꯑꯗꯣ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯁꯨ ꯌꯥꯝꯅ ꯀꯞꯀꯜꯂꯤꯁꯦ ꯀꯩꯒꯤꯅꯣꯕ ꯀꯞꯆꯦꯠꯄꯤꯗꯧꯅ ꯈꯪꯗꯦ ꯑꯩꯁꯨ ꯈꯤꯇꯪ ꯇꯧꯕꯒ ꯑꯗꯨꯝ ꯀꯞꯀꯜꯂꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅꯅꯦ ꯑꯩꯅ ꯀꯞꯇꯅꯕ ꯍꯣꯠꯅꯔꯕꯁꯨ ꯑꯗꯨꯝ ꯌꯥꯗꯦ ꯌꯨꯝꯗ ꯂꯩꯁꯥꯔꯤꯉꯩꯗꯁꯨ ꯏꯃꯥꯅ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯁꯨ ꯑꯗꯨꯝ ꯉꯝꯗꯕ ꯑꯗꯨꯗꯤ ꯄꯣꯛꯂꯛꯄꯗ ꯌꯥꯎꯔꯛꯄ ꯇꯥꯔꯦꯅꯦ ꯑꯩ ꯑꯃꯨꯛꯁꯨ ꯀꯤꯖꯕ ꯐꯥꯎꯏ ꯀꯔꯤꯒꯤ ꯊꯥꯃꯣꯅ ꯐꯨꯔꯛꯑꯗꯤꯅ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯀꯩꯒꯤ ꯐꯨꯗꯣꯏꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯀꯞꯇ ꯀꯞꯄꯤ ꯃꯔꯝ ꯆꯥꯗꯦ ꯍꯥꯏꯅ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯐꯨꯗꯣꯏꯕ ꯁꯨꯛꯐꯨ ꯍꯦꯛ ꯐꯨꯔꯣꯏ ꯃꯔꯝ ꯑꯁꯨꯛ ꯃꯨꯛꯄꯤ ꯅꯪꯕꯨ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯐꯨꯗꯣꯏꯅꯣ ꯅꯪꯒꯤꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩꯅ ꯍꯥꯟꯅ ꯑꯗꯨꯝ ꯈꯪꯉꯤ ꯀꯩꯅꯣ ꯈꯪꯅ ꯈꯪꯅ ꯅꯪꯁꯦ ꯑꯩꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯤꯕꯅꯤ ꯅꯪꯅ ꯀꯞꯄꯕꯨ ꯀꯩꯅꯣ ꯊꯦꯝꯗꯣꯛꯑꯒ ꯂꯣꯏꯔꯦ ꯑꯩꯕꯨ ꯅꯣꯡꯃꯇ ꯅꯪꯅ ꯀꯞꯄꯗ ꯉꯥꯡꯕ ꯆꯩꯕ ꯇꯧꯕ꯭ꯔꯅꯦ ꯆꯩꯗꯦ ꯑꯗꯨꯅꯤ ꯊꯣꯏꯕꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯖꯩ ꯍꯌꯦꯡ ꯌꯨꯝꯂꯣꯝꯗ ꯆꯠꯇꯣꯏꯅꯤꯅꯅꯦ ꯉꯟꯇꯥꯅ ꯇꯨꯝꯊꯣꯛꯑꯁꯤ ꯍꯣꯏ ꯇꯥꯃꯣ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯃꯤ